Manipur Top Channel की वीडियो अमता अपडेट तौजगे ngasi nungthin fongbase fongda January gi tang nipanda Catholic thingbaga mari leinade KCP People War Group Yawol khongjang bu nathai duna masagi oizaba thiba yeknabagi manakta changjapam lawduna laikhraba miyoi singa KCP People War Group ka karigumba hiram amatada mari leinade amasum miyamna makhoide thajaba thampam thokte haina party asi serolna hairi Party asigi Central Media Coordinator Secretary Comrade Lenin Maitai na thadorok pasarol amana hai loop asigi ming sizin aduna nongma kangdana miyam da awaba piba miyoi khutpu ama leire hairiba khutpu asibu lusingliba Laisram Mongol Allies lamyan ba khuman amadi ngangom Soviet Allies singkhaingan ba haiba miyoi sing asi hana loop asida yorom laga loop asibu thadoktuna khut thangatuna lamdam sigi lenga ka sangjakraba miyoi ngaktane makhoina loop asigi ming sizin aduna aranba mongda thabak thorom kya sathare haibagi paw leire loop asigi mingda singkhaingan ba hairiba miyoi asina Sairol thoktuna ngahak laitana miyamda utsaidi amasum miyambu lana lamjingli makhoibu kanana ngak seli amasum yokhatuna leiramgani haibasi sinna thokna haidrabasu yaraba wafamne makhoina aranba mongda leibak asigi miyam awaba kya piri khudam oina hairabada sangai prowda leiba Zenit Academy hairiba maisang asidasu oidaba maral kya sizinduna school asibu mingsa thiana ba hotnari amadi pura puba thangba ngamloroidaba sel gi demand kya toksinduna aki akhang kya lepalaitana piduna lakli hairiba miyoi sing asina loop ki ming asi lana sizinaduna Catholic Society school singi oza mahairoi amadi ben service tawriba singda apanba kya piri aduga nauna politics ta khongda jage khanjaba miyoi kya bu phongna warning piduna otnaidi makhoigi maming amadi leifam sing loop asina miya mamangna khangan kiba leire adubu makhoi adugi mathakta laingakna kariguma makhalgi thawong amata paikhatpa leitre laingaki asigumba asengba tawjaba chatchaba miyoi singbudi Bangladesh ki Dhaka amadi Nepal gi Pokhara and Birganja da changlaga phaba ngamlaga lamdam asida leiba Bishnupur amadi Kaksing da leiraga miyambu otnai ribasingi mathakta laingakna action amata laudana leibasina takpadi laingakna makhoibu shelter piraga miyam otnai hanbani haibasine Masi athuba matamda laingakna chapter asi close tawdragadi loop asina athuba matamda laingak asigi political party khara boycott tarok lagani hairiba miyoi khutpu asina KCP People War Group ki ming sizinaduna aranba thabak tawre haiba paw asi phangbadagi miyamda asumba adu khanganaba serol asi loop asina thadorapani haina su paw asina makhatana palli. Thank you.